ꯑꯍꯥꯟꯕꯃꯛꯇꯗ Leichal Radio Live Channel ꯒꯤ listener ꯈꯨꯗꯤꯡꯃꯛꯄꯨ Sonam Chanuna ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ AMUBI ꯅꯨꯡꯁꯤꯔꯩ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ Chanu ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯂꯧꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯂꯣꯝꯂꯛꯄ ꯃꯇꯝꯅꯤ ꯀꯥꯂꯦꯟ ꯆꯪꯂꯛꯄꯒꯤ ꯅꯨꯡꯁꯥꯁꯨ ꯂꯋꯥꯏꯗ ꯂꯥꯛꯇꯅ ꯁꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯁꯤꯔꯩ ꯍꯥꯏꯕꯤꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯅ ꯌꯦꯅꯦꯈꯥꯒꯤ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯃꯁꯥꯗꯨ ꯃꯪꯂꯤ ꯑꯃꯨꯛꯁꯨ ꯍꯀꯥꯝ ꯋꯥ ꯆꯜꯂꯤ ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯇꯧꯒꯦ ꯇꯉꯝꯕꯤ ꯏꯕꯦꯝꯆꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯆꯤꯜꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯤ ꯏꯆꯦꯃꯅꯤ ꯍꯣ ꯏꯆꯦꯃꯅꯤ ꯂꯩꯕ꯭ꯔꯣ ꯅꯨꯡꯁꯤꯔꯩ ꯀꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔꯗꯨ ꯇꯥꯕꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯇꯤꯌꯦ ꯏꯗꯣꯝꯆꯥ ꯏꯃꯥ ꯂꯩꯇꯤꯌꯦ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯏꯕꯦꯝꯆꯥꯗꯨ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ ꯖꯥꯠꯅꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯕꯥꯟꯁꯤ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯤ ꯃꯇꯤꯛ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯔꯦꯅꯦ ꯍꯣꯔꯦꯟ ꯅꯃꯥꯗꯣ ꯍꯜꯂꯛꯑꯒꯅꯦ ꯑꯩ ꯂꯥꯛꯑꯃꯤꯅ ꯇꯝꯃꯨ ꯈꯪꯉꯕ꯭ꯔꯥ ꯍꯦꯟꯃꯜꯂꯕꯅꯤ ꯅꯃꯥꯅ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯅꯣꯏꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯏꯀꯥꯏꯕꯒ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯩꯗꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯨ ꯃꯅꯥꯗ ꯍꯥꯞꯄ꯭ꯔꯥ ꯍꯥꯞꯇꯕ꯭ꯔꯥ ꯈꯪꯗꯦ ꯏꯃꯨꯡꯗ ꯆꯨꯝꯇ꯭ꯔꯤꯡ ꯆꯪꯈꯤꯗꯨꯅ ꯑꯌꯨꯛꯀꯤ ꯃꯁꯥ ꯁꯦꯡꯐꯝ ꯊꯣꯛꯄ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯗꯨ ꯃꯈꯨꯠꯇ ꯐꯗꯤꯒꯣꯝ ꯃꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯊꯣꯡꯗꯦꯗ ꯍꯧꯖꯤꯛꯇ ꯏꯔꯨꯖꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯉꯁꯥꯏꯗꯩ ꯀꯩꯗꯧ ꯂꯩꯔꯕ ꯅꯪꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯂꯣꯏꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯨꯇꯣꯝꯕꯤ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕ ꯌꯥꯔꯣꯏꯅꯦꯍꯦ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯁꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ ꯍꯥꯏꯗ꯭ꯔꯗꯤ ꯑꯗꯣ ꯆꯥꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯏꯃꯥ ꯏꯆꯥꯒꯤ ꯑꯩꯗꯤ ꯏꯇꯥ ꯊꯥꯕꯜꯂꯩ ꯍꯣꯏꯗ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯨꯔꯅꯤ ꯏꯃꯥꯁꯨ ꯀꯅꯥꯗꯅꯣꯃ ꯆꯥꯎꯔꯣ ꯍꯥꯏ ꯑꯩꯕꯨ ꯀꯅꯥꯗ ꯆꯥꯔꯨꯗꯣꯏꯅꯣꯅꯦ ꯍꯧꯖꯤꯛꯄꯣ ꯅꯪꯅ ꯅꯇꯥ ꯍꯣꯏꯗꯒꯤ ꯍꯜꯂꯛꯄꯗꯅꯦ ꯆꯥꯛ ꯈꯖꯤꯛꯀ ꯍꯤꯟꯖꯥꯡ ꯈꯤꯇꯪꯒ ꯄꯨꯔꯛꯎ ꯑꯩꯅꯦ ꯆꯥꯛꯀ ꯊꯣꯡꯉꯔꯣꯏꯗꯕꯅꯤ ꯍꯣꯏ ꯑꯩ ꯃꯑꯣꯡ ꯌꯦꯡꯉꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯔꯩꯗꯨ ꯃꯇꯥ ꯊꯥꯕꯜꯂꯩ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯈꯤꯔꯝꯃꯤ ꯍꯣꯏꯗ ꯑꯩꯁꯨ ꯆꯥꯛ ꯂꯣꯏꯔꯝꯒꯗꯕ ꯏꯃꯨꯡ ꯑꯃꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯔꯒ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝꯁꯦ ꯑꯃꯨꯛꯇ ꯆꯥꯛꯈꯨꯝꯗ ꯊꯝꯂꯨꯈꯤꯒꯦ ꯏꯆꯥ ꯅꯨꯄꯤꯅ ꯆꯥꯛ ꯄꯨꯔꯛꯀꯅꯤ ꯄꯨꯔꯛꯑꯣꯏ ꯈꯪꯕꯒ ꯅꯠꯇꯦꯗ ꯑꯩ ꯑꯉꯛꯄꯅꯤ ꯃꯃꯥ ꯃꯆꯥꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯗꯒꯤ ꯅꯤꯗꯨꯅ ꯆꯥꯕꯁꯤ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯃꯅꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯅꯨꯡꯁꯤꯔꯩ ꯄꯣꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯈꯤꯗꯦ ꯃꯅꯤꯒꯤ ꯃꯆꯥ ꯑꯁꯤ ꯊꯕꯥꯒ ꯅꯨꯡꯁꯤꯔꯩꯒ ꯑꯅꯤꯅꯤ ꯊꯕꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯟꯁꯤꯜꯂꯨꯕ ꯄꯩꯁꯥꯅꯤ ꯉꯁꯤ ꯏꯕꯦꯝꯆꯥꯅ ꯊꯧꯕ ꯂꯥꯛꯂꯝꯂꯤꯕꯗꯨ ꯍꯣ ꯏꯇꯥ ꯊꯥꯕꯜꯂꯩ ꯏꯇꯥ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯇꯥ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯪ ꯂꯥꯛꯇꯦꯅ ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯤ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯩ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯁꯤ ꯄꯣꯂꯥꯡꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯑꯝꯇ ꯄꯨꯈ꯭ꯔꯤꯗ ꯖꯣꯝ ꯆꯥꯝꯕꯤꯔꯛꯎ ꯑꯩꯗꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯊꯥꯕꯜꯂꯩꯅ ꯄꯤꯔꯛꯂꯤꯕ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯏ ꯄꯨꯈ꯭ꯔꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯁꯨꯔꯤꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡꯗꯨ ꯎꯕꯗ ꯅꯨꯡꯁꯤꯔꯩꯗꯨ ꯃꯕꯨꯛꯇ ꯈꯜꯂꯤ ꯀꯔꯥꯏꯗꯩ ꯅꯨꯄꯥꯁꯤꯡꯅꯣꯅꯦ ꯑꯩꯅ ꯃꯣꯏꯗ ꯅꯣꯡꯃ ꯅꯤꯅꯤ ꯍꯦꯛ ꯂꯥꯛꯇꯕꯗ ꯏꯍꯣꯡ ꯑꯃ ꯍꯣꯡꯉꯝꯃꯤ ꯑꯁꯤ ꯈꯜꯂꯒ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯃꯔꯣꯏꯁꯤꯡꯗꯨ ꯆꯥꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛꯁꯨ ꯐꯦꯡꯅꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯥꯛꯄꯅꯤ ꯉꯁꯥꯏ ꯊꯕꯛ ꯁꯨꯍꯧꯕ ꯅꯨꯄꯥꯁꯤꯡꯗꯨ ꯆꯥꯛ ꯆꯥꯔꯝꯗꯥꯏꯒꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃꯅ ꯏꯆꯦꯟ ꯊꯥꯕꯜꯂꯩ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯇꯥ ꯆꯥꯎꯔꯦꯜ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯅꯃꯥꯟꯅꯕꯤꯔꯣ ꯃꯥꯗꯤ ꯍꯣꯏ ꯃꯥꯅꯦ ꯃꯥꯅ ꯃꯃꯤꯡ ꯀꯩ ꯀꯧꯕ ꯅꯨꯡꯁꯤꯔꯩ ꯀꯧꯏ ꯃꯥꯗꯤ ꯑꯝꯇ ꯂꯥꯛꯄ ꯎꯗꯦꯅ ꯅꯈꯣꯏꯗ ꯏꯁ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗꯇ ꯂꯩꯔꯝꯃꯤꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯈꯔ ꯂꯦꯞꯄꯤ ꯅꯥꯀꯟꯗꯒꯤ ꯆꯥꯎꯊꯣꯏꯅ ꯑꯣ ꯊꯥꯕꯜꯂꯩ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯑꯩꯈꯣꯏ ꯑꯆꯧꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯍꯥꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯊꯥꯕꯜꯂꯩꯁꯨ ꯅꯣꯛꯇꯅ ꯈꯨꯝꯃꯤ ꯈꯟꯕꯨ ꯈꯜꯂꯗꯤ ꯁꯠ ꯍꯥꯏꯔꯣ ꯍꯥꯏꯁꯤꯗ ꯂꯩꯀꯣ ꯇꯥ ꯆꯥꯎꯊꯣꯏ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯔꯩꯗꯤ ꯃꯨꯔꯞ ꯇꯧꯕ ꯈꯖꯥꯏꯗꯨꯗ ꯉꯥꯡꯂꯞꯀ ꯇꯧꯖꯔꯤ ꯄꯣꯠꯅꯤ ꯑꯁꯝ ꯇꯧꯅ ꯐꯥꯒꯤꯗꯒꯤ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯩꯒ ꯑꯆꯧꯒ ꯅꯨꯡꯁꯤꯅꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯏꯕꯦꯝꯆꯥꯗꯨ ꯈꯥꯡꯆꯦꯠ ꯁꯦꯠꯇꯨꯅ ꯂꯥꯛꯏ ꯑꯔꯩꯕ ꯑꯃꯗꯤ ꯊꯥꯡꯉꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯅꯤꯁꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯆꯔꯥ ꯋꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯃꯅꯤ ꯅꯅꯥꯎ ꯂꯥꯛꯆꯔꯤꯌꯦ ꯀꯔꯤ ꯂꯩꯔꯦ ꯏꯕꯦꯝꯆꯥ ꯃꯑꯣꯡ
ꯑꯃꯅꯤꯅ ꯏꯆꯦꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯄꯩꯁꯥꯗꯨꯕꯣ ꯏꯕꯦꯝꯆꯥ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯃꯦ ꯍꯥꯏꯕꯕꯨ ꯁꯥꯏꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯗꯨꯅ ꯆꯥꯏ ꯃꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯏꯕꯦꯝꯆꯥꯗꯨ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯨꯗꯤ ꯁꯨꯗꯅ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯝꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ ꯑꯩ ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯒꯦꯅ ꯂꯥꯛꯏꯅꯤ ꯏꯆꯦꯒ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯋꯥꯏꯑꯕ ꯑꯩ ꯃꯇꯝꯒ ꯁꯪꯖꯗꯦ ꯏꯕꯦꯝꯆꯥ ꯂꯩꯇꯗꯅ ꯇꯧꯔꯤꯅꯤ ꯑꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯥꯠꯇꯧꯗ ꯉꯥꯏꯔꯦ ꯑꯦ ꯏꯆꯦ ꯍꯥꯠꯂꯒ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯦꯡꯉꯣ ꯏꯆꯦꯅ ꯑꯩꯒꯤ ꯄꯩꯁꯥ ꯄꯨꯔꯛꯏꯁꯦ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯂꯨꯍꯣꯡꯕꯗ ꯂꯧꯈꯤꯕ ꯄꯩꯁꯥꯅꯤ ꯃꯆꯥ ꯐꯥꯎꯕ 2 ꯁꯨꯈ꯭ꯔꯦ ꯑꯩ ꯁꯦꯟꯗꯣꯏ ꯑꯃꯠꯇ ꯂꯧꯖꯔꯔꯣꯏ ꯍꯥꯏꯔꯦꯗꯅ ꯍꯣꯏꯅꯦ ꯏꯆꯦꯁꯨ ꯈꯪꯉꯤꯅꯦ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯑꯗꯨꯕꯨ ꯊꯥ ꯑꯃꯇꯪꯗꯤ ꯉꯥꯏꯔꯣ ꯍꯥꯏꯕ ꯉꯁꯥꯏꯗꯤ ꯏꯕꯦꯝꯆꯥꯅ ꯑꯁꯨꯛ ꯁꯥꯎꯅ ꯉꯥꯡꯉꯤꯁꯤ ꯃꯅꯤꯗꯤ ꯆꯥꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯇꯧꯔꯛꯄꯗ ꯋꯥꯔꯧꯅꯒꯨꯝꯁꯤꯀꯣ ꯑꯁꯨꯝ ꯇꯧꯅ ꯏꯕꯦꯝꯆꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯆꯠꯈꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯆꯧꯒ ꯅꯨꯡꯁꯤꯔꯩꯒꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯎꯅꯔꯤ ꯅꯨꯡꯁꯤꯔꯩ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯂꯣꯏꯔꯅꯤ ꯁꯤ ꯂꯣꯏꯈ꯭ꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ ꯊꯕꯛ ꯂꯣꯏꯈ꯭ꯔꯁꯨ ꯑꯩ ꯎꯅꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯗꯤ ꯌꯥꯝ ꯂꯥꯞꯅꯩ ꯅꯨꯃꯤꯠ 2ꯃꯨꯛ ꯆꯪꯒꯅꯤꯌꯦ ꯂꯥꯛꯄꯗ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯦꯍꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯅꯣ ꯅꯈꯣꯏꯗꯤ ꯑꯁ ꯃꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯄꯨꯟꯅ ꯂꯧꯕ ꯅꯨꯄꯥꯗꯨꯅ ꯁꯤꯜꯂꯛꯄꯅꯤꯗ ꯁꯤꯗ ꯂꯥꯛꯄꯗꯤꯅꯦ ꯁꯟ ꯒꯥꯔꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯉꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯨꯝꯕ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯆꯠꯄꯗ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯑꯒꯦ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯔꯩꯁꯤ ꯃꯁꯛꯁꯨ ꯊꯤ ꯀꯨꯆꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯨꯏ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯤ ꯁꯨꯅꯤꯡꯗꯕꯒꯤ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯆꯠꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯆꯧꯕ ꯅꯝꯗꯅ ꯂꯩꯔꯒꯦ ꯈꯟꯈꯤꯕꯅꯤ ꯑꯩꯁꯨ ꯅꯪꯁꯦ ꯄꯨꯔꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ ꯑꯆꯧꯁꯨ ꯊꯣꯏꯅ ꯃꯁꯛ ꯐꯖꯕ ꯅꯠꯇꯦ ꯃꯍꯥꯛ ꯅꯤꯁꯥꯁꯨ ꯆꯥꯁꯤꯟꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯁꯣꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯂꯪꯐꯩ ꯆꯠꯄꯁꯤꯗ ꯅꯝꯗꯅ ꯌꯥꯎꯍꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯍꯟꯈꯤꯕꯗ ꯅꯨꯡꯁꯤꯔꯩꯁꯨ ꯄꯨꯈꯤꯕ ꯍꯥꯏꯅ ꯌꯥꯅꯔꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯅꯤꯅ ꯆꯥꯛ ꯊꯣꯡꯉꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯔꯩꯅ ꯍꯤꯟꯖꯥꯡ ꯁꯦꯝꯃꯤ ꯏꯃꯥ ꯇꯥ ꯑꯆꯧꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯍꯟꯈꯤꯕꯗ ꯑꯩꯁꯨ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯌꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯍꯧꯕ ꯇꯥꯔꯦꯅꯦ ꯀꯩꯗꯧꯕꯩ ꯂꯩꯍꯧꯗꯣꯏꯅꯣ ꯑꯩꯅ ꯆꯠꯄꯗ ꯏꯃꯥꯁꯨ ꯌꯥꯎꯈ꯭ꯔ ꯂꯣꯏꯔꯦ ꯍꯥꯏ ꯅꯨꯄꯤ ꯆꯦꯟꯕꯗ ꯃꯃꯥꯕꯨ ꯌꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅ ꯏꯃꯥ ꯂꯝꯁꯦ ꯂꯥꯞꯄꯅꯤꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯀꯥꯗꯣ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏꯅꯦꯍꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯣ ꯌꯨꯝꯐꯝꯁꯤꯗꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯌꯣꯟꯊꯣꯛꯑꯝꯃꯁꯦ ꯑꯩꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯔꯗꯣꯏꯅꯤꯅ ꯏꯅꯥꯗ ꯏꯉꯛꯇ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯕ ꯐꯔꯦ ꯐꯔꯦ ꯌꯣꯜꯂꯁꯤ ꯏꯆꯥꯒꯤꯁꯨꯅꯦ ꯁꯅꯥ ꯃꯆꯥ ꯑꯃꯒ ꯂꯤꯛ ꯑꯃꯒ ꯁꯥꯔꯒꯦ ꯑꯔꯦꯝꯕꯗꯨꯅꯅꯦ ꯏꯃꯥꯒꯤ ꯂꯩ ꯃꯆꯥ ꯑꯃꯇꯪ ꯁꯥꯕ ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯑꯉꯛꯄꯅꯤ ꯃꯃꯥ ꯃꯆꯥꯒꯤ ꯊꯧꯔꯥꯡ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯃꯆꯦꯠꯁꯤ ꯌꯣꯟꯊꯣꯛꯑꯒ ꯁꯅꯥ ꯁꯥꯁꯤ ꯍꯥꯏꯅꯔꯤ ꯅꯣꯡꯉꯥꯟꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯌꯥꯝ ꯆꯥꯕ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯅꯤꯅ ꯌꯨꯝꯐꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯤ ꯍꯜꯂꯛꯂꯒ ꯃꯃꯥ ꯃꯆꯥꯗꯨ ꯁꯅꯥ ꯀꯣꯟꯖꯪꯗ ꯆꯠꯇꯨꯅ ꯁꯅꯥ ꯂꯦꯞꯄꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯨꯗꯒꯤ ꯏꯕꯦꯝꯆꯥꯒꯤ ꯄꯩꯁꯥꯗꯤ ꯁꯤꯡꯇꯣꯛꯀꯦ ꯍꯥꯏꯕ ꯈꯟꯗꯦ ꯃꯃꯥ ꯃꯆꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯆꯧꯍꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯛꯄ ꯉꯥꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯇꯥ ꯅꯨꯡꯁꯤꯔꯩ ꯀꯩꯅꯣꯝ ꯇꯝꯕꯤꯒꯦ ꯑꯩꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯏꯇꯥꯗ ꯇꯝꯒꯦꯅ ꯈꯜꯂꯤꯉꯩꯅꯦ ꯃꯊꯪ ꯏꯆꯥꯃ ꯍꯦꯛꯇ ꯆꯥꯍꯧꯗꯕ ꯀꯩ ꯋꯥꯅꯣ ꯏꯇꯥ ꯅꯍꯥꯟ ꯇꯥ ꯑꯆꯧꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯗꯨꯗꯅꯦ ꯌꯨ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯖꯥꯅꯤꯗ ꯑꯗꯨꯗ ꯇꯥ ꯆꯥꯎꯔꯦꯜꯗꯅꯦ ꯐꯥꯒꯤ ꯇꯧꯅꯔꯝꯕꯗꯩ ꯁꯨꯝ ꯈꯟꯅꯔꯛꯄ ꯑꯣꯟꯊꯣꯔꯛꯇꯅ ꯇꯥ ꯑꯆꯧꯅ ꯇꯥ ꯆꯥꯎꯔꯦꯜꯒꯤ ꯃꯀꯣꯛꯇ ꯅꯨꯡꯊꯪꯅ ꯊꯣꯝꯃꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯗꯣ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯏꯄꯨ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯗ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯁ ꯇꯥ ꯆꯥꯎꯔꯦꯜꯅ ꯃꯤꯒꯤ ꯁꯥꯎꯅꯤꯡꯅꯕ ꯀꯩꯅꯣꯝ ꯁꯣꯏ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯏ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯇꯥ ꯑꯆꯧꯗꯤ ꯌꯥꯝ ꯁꯥꯎꯒꯟꯕꯅꯦꯕ ꯍꯥꯏꯔꯛꯂꯤꯕ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯊꯥꯕꯜꯂꯩꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯊꯥꯕꯜꯂꯩꯗꯤ ꯃꯁꯥꯒꯤ ꯃꯤ ꯆꯝꯖꯩ ꯗꯣꯡ ꯗꯣꯡ ꯉꯥꯡꯉꯤ ꯅꯨꯡꯁꯤꯗꯤ ꯀꯨꯆꯨ ꯃꯨꯕꯇ ꯅꯠꯇꯦ ꯌꯥꯔꯤꯐꯥꯎ ꯌꯥꯎꯅ ꯃꯨꯏ ꯃꯕꯨꯛꯇ ꯋꯥ ꯐꯨꯝꯃꯤ ꯃꯍꯥꯛꯅ ꯆꯦꯟꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯁꯤ ꯃꯇꯥꯗꯒ ꯀꯔꯤꯁꯨ ꯍꯥꯏꯗꯣꯛꯑꯝꯗꯦ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯟꯕꯒꯤ ꯅꯨꯃꯤꯠꯇꯨꯅꯤ
ꯅꯨꯡꯁꯤꯔꯩ ꯃꯃꯥ ꯃꯆꯥꯁꯨ ꯆꯦꯜꯂꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯔꯛꯇꯨꯗ ꯁꯟ ꯒꯥꯔꯤ ꯑꯃꯗꯨꯗ ꯃꯈꯣꯏ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯅꯨꯡꯁꯤꯔꯩ ꯆꯦꯟꯈ꯭ꯔꯦ, ꯃꯃꯥꯁꯨ ꯌꯥꯎꯈ꯭ꯔꯦ, ꯋꯥ ꯋꯥ ꯍꯦꯛ ꯂꯥꯎꯅꯩ꯫ ꯏꯕꯦꯝꯆꯥꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ, ꯃꯍꯥꯛ ꯃꯕꯨꯛꯇ ꯁꯣꯜꯂꯤ꯫ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯏꯆꯦꯃꯅꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯄꯩꯁꯥ ꯈꯔꯗꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ꯫ ꯊꯥꯕꯂꯩꯁꯨ ꯈꯜꯂꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯇꯥ ꯅꯪꯁꯦ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯈꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯑꯆꯧ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯗꯁꯨ ꯑꯆꯧꯗꯨ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯄꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯈꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯐꯝꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯀꯩꯅꯥ ꯀꯠꯇꯨꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯃꯅꯤꯒꯤꯁꯨ ꯀꯥ ꯑꯃ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯍꯜꯂꯤ꯫ ꯑꯆꯧꯒꯤ ꯏꯃꯨꯡꯁꯤ ꯃꯃꯥꯒ ꯃꯄꯥꯒꯇ ꯂꯩꯕꯅꯤ꯫ ꯃꯇꯥꯡ ꯇꯟꯖꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯑꯃꯠꯇ ꯌꯥꯎꯕ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯥꯇꯩ ꯆꯥꯈꯤꯗ꯭ꯔꯕꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨꯗꯤ ꯂꯨꯅ ꯇꯧꯖꯩ꯫ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤ ꯊꯤꯔꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯅꯤ ꯈꯜꯂꯤ꯫ ꯃꯅꯦ ꯃꯀꯨꯅ ꯅꯨꯡꯁꯤꯔꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯐꯤ ꯃꯔꯣꯜ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯂꯩꯕꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯀꯨꯒ ꯑꯩꯒꯅ ꯏꯃꯧꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯕꯨ ꯄꯥꯝꯗ꯭ꯔꯕꯔꯣ? ꯄꯥꯝꯃꯤ, ꯌꯥꯔꯅꯤ ꯏꯃꯥ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯈꯔꯗꯤ ꯂꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯃꯥ ꯃꯆꯥꯗꯨ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯤꯠ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯍꯌꯥꯏ ꯃꯦꯠꯇꯨꯅ ꯆꯥꯔꯤ꯫ ꯃꯧ, ꯍꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯊꯣꯛꯂꯧꯅꯦꯍꯦ! ꯀꯧꯈ꯭ꯔꯄꯣꯠꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ꯫ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯊꯣꯛꯏ꯫ ꯇꯥꯏꯌꯦ ꯏꯃꯥ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯁꯦꯁꯦ, ꯑꯩꯅꯅꯦ ꯏꯃꯧ ꯁꯥꯍꯟꯒꯦ ꯍꯥꯏꯗꯅ ꯂꯪꯁꯦ ꯀꯩꯊꯦꯜꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯑꯁ ꯑꯩꯗꯤ ꯐꯤ ꯁꯥꯕ ꯍꯩꯇꯤꯌꯦ ꯏꯃꯥ꯫ ꯇꯝꯃꯒ ꯍꯩꯗꯧꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯨꯡꯊꯤꯜ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯃꯇꯝ ꯑꯍꯥꯡꯕꯗꯣ ꯈꯔ ꯈꯔ ꯁꯥꯖꯔꯗꯤ ꯐꯩꯗꯅ꯫ ꯀꯔꯥꯏꯗꯩ ꯁꯪꯕꯅꯣꯗ ꯏꯃꯥ, ꯑꯌꯨꯛꯀꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯍꯣꯠꯅꯕꯗ ꯅꯨꯡꯊꯤꯜꯁꯦ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯁꯪꯕ ꯄꯣꯠ ꯅꯠꯇꯦꯀꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯌꯣꯡꯈꯝꯁꯦ ꯍꯥꯡꯉꯒ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯃꯥꯅ ꯂꯪꯁꯤ ꯂꯩꯔꯛꯄꯅꯤꯗ꯫ ꯏꯃꯨꯡꯗꯒꯤ ꯃꯅꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯅꯝꯃ, ꯏꯆꯥ ꯑꯇꯣꯟ ꯑꯇꯥꯡꯅꯦꯅ ꯑꯩꯅ ꯏꯟꯊꯣꯛꯅ ꯂꯨꯅ ꯀꯦꯅ ꯇꯧꯖꯈ꯭ꯔꯕ, ꯐꯤꯒ ꯁꯥꯍꯜꯂꯛꯄꯣꯠꯇꯦꯗ꯫ ꯍꯣꯏꯅꯦ ꯃꯅꯤ ꯅꯪꯕꯣ, ꯏꯆꯥ ꯏꯃꯧꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯃꯍꯩ ꯑꯃ ꯍꯩꯖꯍꯧꯔꯕꯗꯤ ꯐꯩꯗꯅ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯍꯧꯅꯤ? ꯑꯆꯧꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯈꯝꯕꯤꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ, ꯃꯤꯇꯤꯛ ꯃꯤꯔꯧ ꯈꯪꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯃꯧꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯐꯤ ꯈꯔ ꯈꯔ ꯁꯥꯍꯜꯂꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯅꯝꯃ, ꯅꯃꯧꯁꯦ ꯑꯩꯒꯤꯅꯦ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯁꯥꯁꯦ ꯁꯣꯟꯈ꯭ꯔꯕ, ꯀꯩꯅꯣꯝꯇ ꯇꯧꯕ ꯌꯥꯗꯦ, ꯄꯦꯠ ꯄꯦꯠ ꯍꯦꯛꯇ ꯅꯥꯕꯁꯤꯅ ꯑꯃꯨꯛꯇꯩꯕ꯫ ꯃꯅꯤ, ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ꯫ ꯎꯔꯨꯝꯒꯤ ꯍꯋꯥꯏ ꯃꯇꯣꯟꯅꯕꯨ ꯀꯌꯥꯝ ꯀꯟꯒꯅꯤ ꯍꯥꯏꯕꯒꯦꯅꯦ? ꯇꯧꯔꯛꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯉꯝꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯝꯕꯤꯅ ꯍꯩꯅ ꯁꯤꯡꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡꯁꯤ ꯇꯥꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯅꯨꯡꯁꯤꯔꯩ ꯃꯃꯥ ꯃꯆꯥꯗꯨ꯫ ꯈꯟꯅꯔꯨꯕ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯕꯨꯛꯇꯗꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯁꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯎꯠꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯃꯅꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯕꯁꯤꯁꯨ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕꯤ ꯂꯩꯀꯥꯏ ꯀꯣꯏꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯑꯆꯧꯁꯨ ꯃꯥꯒꯤ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯑꯎꯕ ꯃꯤꯗ ꯈꯟꯅꯕ ꯍꯧꯕꯤꯗꯨ ꯇꯧꯔꯦ꯫ ꯃꯆꯥꯅ ꯅꯨꯄꯤ ꯊꯤꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯈꯝꯕꯤꯒ ꯄꯥꯃꯦꯜꯒꯗꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯤ, ꯏꯆꯥꯐꯥꯎ ꯀꯔꯥꯏꯅꯣ ꯍꯥꯏꯔꯤꯉꯩ ꯅꯃꯧ ꯅꯨꯄꯤꯒ ꯏꯉꯥꯏꯒꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩ ꯋꯥꯈꯜ ꯑꯃꯗ ꯊꯣꯛꯇ꯭ꯔꯤꯀꯣ꯫ ꯑꯁ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯈꯣꯏ ꯃꯄꯥ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯤ ꯁꯤꯕ ꯐꯥꯎꯕ ꯉꯝꯃꯣꯏꯗꯧꯔꯤ ꯑꯩ꯫ ꯃꯆꯥ ꯑꯃꯅꯤ ꯌꯥꯎꯔꯒꯅꯦ ꯃꯔꯥꯏꯅ ꯐꯖꯈꯤꯁꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯑꯍꯜ ꯑꯅꯤꯁꯤ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯁꯤꯔꯩꯁꯨ ꯊꯥ ꯂꯦꯞꯂꯦ꯫ ꯇꯧꯒꯗꯕ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯊꯥ ꯂꯦꯞꯄꯗꯒꯤ ꯍꯥꯟꯅ ꯇꯟꯈꯤꯕꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯇꯧꯏ꯫ ꯃꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯄꯥꯃꯦꯜꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯃꯨꯛꯃꯨꯛꯇꯤ ꯁꯥꯎꯅ ꯃꯆꯦꯛ ꯃꯌꯥꯗ ꯌꯩꯔꯒ ꯃꯅꯤꯗ ꯉꯥꯡꯕꯁꯨ ꯍꯦꯛ ꯍꯦꯛ ꯌꯥꯎꯏ꯫ ꯊꯕꯛꯇꯕꯨ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗ꯭ꯔꯕꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯄꯥꯃꯦꯜꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯏ ꯃꯅꯤ ꯃꯃꯥ ꯃꯆꯥꯗꯨ꯫ ꯏꯕꯦꯝꯃ,
Imana ngasi hairiba wasi ichagi tunggi punsida nungaina leinabani. Kari wano ima? Yengoi, nanemga nakuga na ima ichate yengliba mityengse ima tasingna nungaite. Imung sigi lanthum pumbasu makoina paisinduna thami. Chummi ima, adubu aigi nupasina kitang miron tabo iramadi nungaidawni. Imagi bema nangsi pangidako. Achauna miron tadabo irambagini ima ichana nungaina leiba phangise apangbi. Hoine, adubu kainoba imana wa ama haige haido. Imane amaibi matanare. Hayeng ima icha chatlusi amaibidugi manakta. Aduga wadomta khanarasi. Ado ima amaibigi seldi kaide pidoino. Is selgi wabu nakuna sabiba sana lupa aduk yam laridudi. Karigi warino apangbi. Aima, hoine ima sana singse kairaga amaibida thadaba yaiko. Mathangi numita amaibi thagoigi manakta mama machala e. Kari kaidausiba iche. Bema ngarang na chena hairambado kari karam tausige. Aikoi hum tanabana pharena isase ek puraga laabani. Nungshiraina ima maibiya ima na sipai haibado ekda tausi. Ahal ani sibu yum sidagi chatkrabadine aigi apien haibado oirani. Makoi anibu hekta hatokpadi kari kai. Madudi ade. Aigi inem ikuse leikaidada machil mawa chatpa haibado oi. Aduna makoi ani nasibada kari karam tawbano soidana thigalakani. Aduga ainane haijaninglibana makoibu ikai pirup kumalaga tanthokiba masi kaktane aina pamjarise. Wakal ngaya khallaga amaibi thagoina hairai. Aina haidoriba wase nakoi wakal munna khallaga yade hairau. Aigidi tawba tawdaba karisu kaide nakoigi wani. Haibiro ibema na kari phagani haibado khallo. Amaibi thagoina wa khara hairami wakal munna khalluro yumda aduga numit humnigi matungda aigida lau nakoigi pakum pirakpagi matung ina thabak tawgani hairakle. Ado ima maibiya imagi wasi khangnara adi kamdauba. Khangwine aina khangdanaba singadoribani. Ima na sipai haibado aikhoigidi yade yajare. Hoi, adubu yumda amuktang wakhaldo tare tara thokna khalluko joko. Masigi matungda mama machadu matha sana mayumda halai. Numidang wairamgi mamliba matamduda mama machadu yumda yaure. Thongal changakpada uri ngasai chalamdaida phoramba phi phanek singdu nungthilda nong takhibagi choli tawduna leirami. Madu ubada nungsirai du khoidau khangsaw sawatli adubu machinda wa matadi hairamdi. Mangonda pamel phamduna leirami tapna hairai. Mau nakoi haraklabra. Tada thaba macha thokluri. Matam sikhara su thingdokre. Nong singsina tai hairadi phoramliba phi sidasu loksan birambadi yabani. Maugi manemdo Masangamdi na ngarangdagi lay haibasi nakoidi khangbra. Haidi haidana kamaina khangduino paba. Ai ngasidi wa khara haigi mani. Aigi isa so phate adubu imaudi yamna phaningi. Naksu laibakna tamduna punna leiminari. Naya sibu warak watemduna isugi kumhai yengduna aroiba mikup ngaiduna leirasi. Aina khajik haibada ibi manena wakal taramani khale. As kaino paba imasi akhoigi sida leheningde hairiro. Imau ibema adumna khalamagadi imauna lakpa numituda namagi leifam pikibado piramdabasu yai. Khange yare tada kanano munna khangabajani na chalsu tawnu mani. Yumsigi ahal amoina ikha thabana koina soirakpa singado aina semtoknabane hairisi. Yam tallida aidi pabana suyamna chobareng khangbidrisibo kaigino. Nupi wa nupa wa haibamsu leibani. Imau ibema nakune na talliko nupi anganga awai khum tawba. Tanjaduna masangamdana phamungda taduna leiramba khambidu taba ngamdraduna mapuroibabu khamjinba tholai. Karino makhoi mapa angangsing onjina birisibo lekai takhraga karina haigadorige. Lekai takra corridor abne khanao se. Karino makhoi mapa angang sing siga onjina biri sibo lekai na takraga kari haidorige khoibo. Nupi nangbu karigi mapan se thogla inu. Ima pabase khara phajinbiyu. Aidine onsina bayam talli. Asi hairaga mani mama machadu imungda fachangki. Yenguni ese kaya da machong mapa naijibano. Yari da makhoi mapa
Haiba ngangbada lauraroidaba makhoi karigi mon sinabirino luna chana tawi haidana ithakta karake haibadudi taibangi sajatlani nupi nangbo hoeba ai loina khangi yararoi semtokpa asawbadu phajanbiro oiraroi ahal matam asuk oirasi phawba wakhal ingna leiba haibadu phangdedako icha phattabagi awaba imau phattabagi awaba onthokna wagadawridako mama aikhoi anise ahingi matamni mama machada tumba yade ngasai maku ibungona haikiba wasingdu afaba oinadi khandraduna phattabaromda khanjinduna ahing tumba yade masidagi manina nungsireida hena insinduna ngasai amaibina hairakpa wadu yakro haiduna insilami nungsireisu mamagi wabu taraga afaba achumbani khandana yarage haina hairei humni subagi ayukni mama machadu changan jaduna amaibi unaba chatlami amaibigi wadu yare haiduna thabaktu tawba hauki satlamdaida leiriba imungdugi mi singda pizau haiduna kumla ama pirai ngasidi yum yaubaga hanaga manadaba mawong mata utli mane makuda harau harau tawi ima inkol suri dubu nasa nungaite haidai mamawgi mawongduda ingangaklaba khambina khummi phamungda sum hipchanbado nungaite na tawbani thabak awaba subasu nataba sibu kari tawrunigi inama tadadi karom laikhiya aina samput kita chaninge haibadudane futluni haidana changkhibani loibu loiramanida o aina ima hoi pizage haidana komla se leireini masigi komla se khuhaw amani ko aduda ima paba makhoi tadada masung amatang oirasu mahau tanghangedana leireiba paba thogla aga namau khukserake imadi isaga nungai tabane haibu icha chaningdeda hainare ngai tanjaduda makui bungodu makhutta champut yauraba tingkot ama paiduna thoglai paba aina leirakpa komlani yam hawbani paboisu mahau tanghaningduna tawbani ai khoglake ko mamawgi mawongdu ngakti ngaklabani adubu thoina khanjilude hoi hoi masung amani mahau yengba haibaduni nungsireina komlasu maku khoktuna manemga makugada pizei tasengna khambidi masaga nungai tabani charoi phana haijei adubu mamawna yamandraduna masung amadi chari achawgini haiduna tangkhai amasu khakli asumna tha amagi matungdadi nungsiregi mabukta nawpuriba angangdu kairi matawduda thawai wajaraba makuna amaibi kaurucho achawda hairari achawsu koichen chenduna hotnajai achawna amaibi kauba chalamdaida manina tholaktuna amaibi thagoigi mayum taktuna maha kaura o haibadagi achaw hathu hathu satuna amaibi puduna lai ngayag yenglaba matungda amaibina nakhoigisi yumgi ahal oiba oigi lamdang oibi amaga yetki lamdang oiba amagana potsem tawduna mamagi mabukta nawpuriba angangsi thugaibani wafamsi tabada yumthangnabagi misingsu karino haina khanare pamel amasung khambidi ngakpana khamthengli tanjaduda manina kapaw lawbo tawduna hairei aina chingnaba kuirabaneba icha se pamdrasu pamde haibiba yaidana karigino sumna tawbirisibo kaisumta khangjadriba I matumsida karinone mani nangna haidubo aikhoigisu imita ahanba ujaba isu oigadoribani kari karamba wakhalonda anganga sibu manghangadoriba khange loina kanano haibo jikti bayek sengna khangle ima maibiya tasengna chumlabro wafam sibo makui bungo diwa amata ngangkhidre tumina laiki amaibina aidi aranba tawba haitedo ima laimarelna lawai koklen sida phamduna paujenbani leiramliba mi singdusu saubadagi apaphatta khanthada tawduna ahal anidubu phuba chaiba tawrai ngaihaki matung khulgi anga mathau singi mayumda kaukhatuna aroiba wareb lepnari nungsirei mama machana pambadu makthoklari khura pamel miya mamangda kari hainingi tawjakhiba naraldugi wama phawba khumkhidre pameldu fare fare khuraga indongana wahi amata haibidrabanina haujikti miyamgi oiba warep to lepna batari khuldugi luchingba makhoi taretna wadubu tanari pungama muki matungda aroiba warep to lauthokli khura pamel amasung indon khambibu tawjakhiba maralgi matung ina khulsidagi matam chuppagi oina tanthokpa haina warepnari kanagumbana miyuibagi minungsi yengduna ahalani sibu changjafam pirama thoklaba nasana sana daita pugadabani pamel amadi khambi makutta potyom ama paiduna yumdagi thorakli wakhalna lumtharaba ahal aniduna mafam khangdana chatkibadu mangolgi churi taphamda leptuna leihoba achawdi
ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ, ꯇꯁꯦꯡꯅ ꯑꯅ ꯃꯍꯥ ꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯃꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯂꯧꯐꯝ ꯑꯐ ꯑꯐꯕꯗꯨ ꯌꯣꯟꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯑꯃꯥꯏꯕꯤꯗ ꯁꯦꯜ ꯊꯥꯗꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯊꯥ ꯂꯦꯞꯄꯝꯃꯤ ꯅꯨꯡꯁꯤꯔꯩꯗꯨ, ꯑꯗꯨꯕꯨ ꯊꯥ 2-3 ꯁꯨꯔꯛꯄꯗ ꯍꯦꯛꯇ ꯀꯥꯏ꯫ ꯏꯃꯥ, ꯑꯩꯁꯦ ꯑꯉꯥꯡ ꯑꯃꯇꯪ ꯏꯃꯤꯠꯇ ꯎꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯉꯥꯡꯕꯨ ꯀꯔꯤꯅꯣ, ꯄꯣꯛꯅꯤꯡꯕ ꯃꯇꯝꯗ ꯄꯣꯛꯄ ꯌꯥꯕꯗꯨꯕꯣ? ꯍꯧꯖꯤꯛꯇꯤꯅꯦ ꯅꯁꯥ ꯀꯣꯝꯅ ꯂꯩꯀꯣ꯫ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯃꯥ ꯏꯆꯥꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯩꯗꯨ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯝꯃꯤ꯫ ꯄꯣꯠꯄꯨꯕꯤꯁꯤꯡꯗꯨꯕꯨ ꯀꯔꯥꯏꯅꯣ? ꯂꯥꯛꯑꯣ ꯊꯦꯡꯉꯦꯅꯦꯍꯦ꯫ ꯑꯣ ꯇꯥꯗ ꯑꯔꯥꯡꯐꯝ, ꯄꯣꯠꯄꯨꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨꯗꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ꯫ ꯑꯗꯨꯗ ꯏꯆꯦ ꯊꯔꯣꯗꯣ ꯍꯧꯖꯤꯛꯇ ꯍꯥꯏꯗꯣꯔꯛꯑꯦ ꯂꯥꯛꯄ ꯉꯝꯃꯔꯣꯏꯅ꯫ ꯃꯈꯣꯏ ꯇꯥꯗꯗꯣ ꯁꯤꯡ ꯈꯥꯏꯕꯗ ꯃꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯜꯂꯦꯗꯅ ꯑꯃꯥꯏꯕꯤ ꯀꯧꯗꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤꯌꯦ꯫ ꯏꯁ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯌꯨꯝꯕꯨꯒꯤ ꯑꯍꯜ ꯑꯃ ꯀꯧꯊꯣꯔꯛꯎ ꯊꯨꯅ꯫ ꯃꯤ ꯑꯃꯅꯦ ꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯅꯥ ꯄꯨꯍꯟꯁꯤꯒꯦ ꯀꯝꯗꯧꯁꯤꯒꯦ ꯀꯣꯏꯍꯪ ꯍꯪꯅꯩ, ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯅꯥꯀꯜꯗ ꯅꯨꯡꯁꯤꯔꯩ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯇꯥꯗ ꯑꯔꯥꯡꯐꯝ, ꯏꯆꯦ ꯅꯨꯡꯁꯤꯔꯩꯁꯨ ꯂꯩꯔꯤꯌꯦ, ꯃꯥꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯥꯏ ꯑꯉꯥꯡꯁꯥ, ꯅꯣꯏꯁꯦ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯑꯁꯣꯏ ꯑꯔꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠ ꯄꯨꯕ ꯍꯥꯏꯕꯁꯤ ꯂꯨꯈ꯭ꯔ ꯄꯣꯠꯅꯤꯅꯦꯍꯦ꯫ ꯉꯁꯥꯏꯗꯒꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨ ꯅꯨꯡꯁꯤꯔꯩ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯥꯄꯜꯁꯤꯡꯗꯨ ꯈꯨꯏꯊꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯈꯨꯗꯛꯇꯨꯗ ꯄꯣꯠ ꯄꯨꯕ ꯌꯥꯕ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯁꯣꯏꯗꯅꯕ ꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯩ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯗꯨ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯕꯗꯨ ꯆꯠꯂꯤ꯫ ꯂꯨꯍꯣꯡꯐꯝꯗꯅꯤ ꯃꯧ ꯅꯍꯥ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯝꯅꯤ, ꯏꯆꯥꯗꯣ ꯃꯕꯨꯛ ꯂꯥꯝꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ꯫ ꯑꯩꯁꯨꯅꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯏꯆꯟꯅꯨꯄꯤꯅ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯉꯝꯒꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯍꯣ, ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯟꯕꯤꯗꯦ꯫ ꯑꯩꯅ ꯏꯆꯥ ꯄꯣꯛꯆꯩ ꯍꯥꯏꯕ ꯈꯛꯇꯅꯦ꯫ ꯏꯅꯦꯝꯒ ꯏꯀꯨꯒꯅꯅꯦ ꯑꯗꯨꯝ ꯁꯦꯟꯅꯔꯦ꯫ ꯑꯍꯤꯡꯀꯥꯁꯦ ꯃꯃꯥ ꯑꯩꯒ ꯇꯨꯝꯕꯤ ꯄꯣꯠꯇꯦ, ꯃꯕꯣꯛꯀ ꯑꯗꯨꯝ ꯇꯨꯝꯂꯤꯕ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯨꯗꯣ ꯑꯍꯥꯟꯕ ꯎꯕꯒ ꯑꯣꯏꯔꯦ꯫ ꯏꯅꯦꯝꯒ ꯏꯀꯨꯒꯅ ꯍꯔꯥꯎꯖꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ꯫ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯔꯒ ꯅꯨꯡꯁꯤꯔꯩꯗꯨ ꯇꯁꯦꯡꯅ ꯍꯩꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯃꯍꯥꯛꯀꯤꯁꯨ ꯏꯁꯣꯔꯅ ꯄꯤꯔꯛꯈꯤꯗꯕ ꯅꯠꯇꯦ, ꯃꯅꯦꯝ ꯃꯀꯨ ꯃꯆꯥ ꯃꯍꯥꯛꯅ ꯃꯥꯡꯍꯟꯖꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯜꯂꯛꯂꯒ ꯃꯍꯥꯛ ꯉꯁꯤꯗꯤ ꯄꯦꯟꯅ ꯀꯞꯄꯤ, ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗꯦ꯫ ꯑꯍꯤꯡꯗꯨꯃ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯃꯅꯤꯗꯨ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯈꯪꯗꯕ ꯑꯃꯅ ナꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯆꯧꯁꯨ ꯊꯥꯈꯤꯕ ꯄꯣꯠꯁꯦꯝꯒꯤ ꯃꯌꯥꯏꯅ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯦ꯫ ꯍꯜꯂꯛꯂꯒ ꯂꯥꯎꯕ ꯈꯣꯡꯕ ꯈꯠꯅꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯤꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯏꯆꯥꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯨꯔꯦ꯫ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯂꯔꯣꯏ꯫ ꯏꯔꯥꯜꯅ ꯏꯄꯣꯠ ꯐꯥꯔꯦ ꯉꯁꯤꯗꯤ꯫ ꯁꯥꯒꯩꯁꯤꯒꯤ ꯃꯩꯔꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯏ ꯃꯇꯨꯝ ꯑꯗꯨꯕꯨꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛ ꯏꯃꯥꯅ ꯏꯟꯁꯤꯟꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯔꯥꯜ ꯁꯨꯡꯂꯩ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯏꯃꯥ꯫ ꯅꯆꯥꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩꯌꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯕꯨꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯕꯤ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ꯫ ꯏꯃꯥ, ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ꯫ ꯏꯁꯥꯒꯤ ꯑꯁꯣꯏꯕꯁꯨ ꯏꯁꯥꯅ ꯈꯪꯖꯔꯤ꯫ ꯏꯅꯦꯝ ꯏꯀꯨꯁꯨ ꯊꯤꯔꯨꯒꯦ ꯈꯜꯂꯤ꯫ ꯈꯨꯜꯒꯤ ꯑꯉꯝ ꯑꯊꯧꯗ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯕꯗꯣ ꯅꯆꯥ ꯄꯥꯝꯂꯛꯑꯦ ꯏꯃꯥ꯫ ꯌꯨꯝꯒꯤ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗꯨ ꯈꯜꯂꯨꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯗ ꯑꯐꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯕꯤ ꯃꯃꯥ ꯑꯩꯁꯦ ꯃꯩꯆꯥꯛꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯅ ꯅꯥꯕ ꯈꯤꯇꯪ ꯐꯕꯒ ꯑꯩ ꯏꯀꯨ ꯏꯅꯦꯝꯕꯨ ꯊꯤꯔꯨꯒꯦ꯫ ꯊꯪꯅꯕ ꯀꯥꯗ ꯂꯩꯔꯤꯕ ꯑꯆꯧꯅ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯋꯥꯈꯜ ꯈꯪꯊꯥ ꯇꯥꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯦ? ꯑꯩꯕꯨ ꯚꯥꯞ ꯇꯥꯍꯜꯂꯣ꯫ ꯑꯩꯕꯨ ꯑꯃꯝꯕ ꯁꯪꯁꯥꯔꯁꯤꯗꯒꯤ ꯑꯃꯨꯛꯇ ꯅꯥꯟꯊꯣꯛꯍꯜꯂꯣ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅꯤ ꯏꯃꯨꯡꯁꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯀꯔꯤꯅꯣ? ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ ꯏꯆꯥꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯈꯣꯏ ꯇꯥꯗ꯫
ꯑꯩꯅ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤ ꯀꯔꯤꯅꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯨꯡꯁꯤꯔꯩꯅ ꯑꯆꯧꯗ ꯇꯝꯃꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯕꯗ ꯑꯆꯧ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯁꯨ ꯃꯔꯥꯜ ꯄꯤꯕ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯍꯥꯠꯄ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯏꯐꯝꯗꯒꯤ ꯃꯨꯟꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯈꯣꯏ ꯅꯃꯥꯅ ꯆꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯅꯈꯣꯏꯕꯨ ꯌꯣꯛꯇꯨꯅ ꯊꯝꯃꯨꯕ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯄꯨꯟꯁꯤꯒꯤ ꯀꯣꯛꯄꯁꯨ ꯉꯝꯂꯔꯣꯏ ꯅꯨꯡꯁꯤꯔꯩꯅ ꯀꯞꯇꯨꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯩ ꯀꯔꯤꯒꯤ ꯂꯥꯟꯕ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯑꯃꯨꯛ ꯍꯜꯍꯟꯕ ꯌꯥꯒꯗꯧꯔꯤꯕꯣ ꯅꯪꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯩ ꯈꯨꯜꯒꯤ ꯑꯉꯝ ꯑꯊꯧꯗꯁꯨ ꯍꯥꯏꯖꯒꯦ ꯏꯃꯥ ꯄꯥꯕꯁꯨ ꯊꯤꯔꯨꯒꯦ ꯍꯥꯟꯅꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯒꯗꯕ ꯅꯠꯇꯤꯌꯦ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯅꯃꯥꯅ ꯆꯥ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯐꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯕꯁꯨ ꯑꯆꯧꯅ ꯉꯥꯛꯄꯤꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯌꯨꯝꯗꯨꯗ ꯍꯥꯟꯅꯒꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯆꯧꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯀꯞꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯩ ꯃꯇꯨꯡꯗ ꯌꯨ ꯑꯃꯨꯛ ꯍꯟꯅ ꯊꯛꯂꯔꯣꯏꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯈꯝꯕꯤꯅ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯡꯁꯤꯔꯩ ꯂꯝꯕꯤꯗ ꯆꯥꯛꯅꯤꯕꯤ ꯑꯣꯏꯔꯤ ꯃꯃꯥ ꯂꯥꯏꯊꯨꯡ ꯄꯛꯄꯤꯁꯤꯒ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯏꯃꯥ ꯎꯔꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯝꯃꯨ ꯑꯩ ꯑꯔꯥꯛꯄ ꯃꯤꯗꯒꯤ ꯁꯦꯜ ꯈꯤꯛꯇ ꯅꯤꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯥꯅꯕ ꯂꯩꯒꯦ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯅꯆꯦ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯆꯠꯄ ꯉꯝꯕ ꯑꯣꯏꯗ꯭ꯔꯦ ꯏꯃꯥ ꯃꯁꯤ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯗꯅ ꯀꯅꯥꯅ ꯐꯪꯒꯅꯤ ꯍꯛꯆꯥꯡꯅ ꯀꯜꯂꯤꯉꯩ ꯗꯤꯍꯦꯅ ꯐꯔꯤꯉꯩ ꯅꯣꯡꯃꯇ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯍꯤꯡꯅꯤ ꯈꯜꯂꯨꯗꯦ ꯌꯥꯔꯦꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯀꯩꯊꯦꯜ ꯃꯆꯥꯅꯤ ꯅꯨꯡꯁꯤꯔꯩ ꯑꯔꯥꯛꯄ ꯃꯤꯗꯒꯤ ꯁꯦꯜ ꯅꯤꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯑꯃ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯦꯞꯄꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯏꯇꯥ ꯁꯦꯜ ꯈꯛꯇ ꯄꯤꯌꯨꯕ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯅꯪꯕꯨ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ ꯃꯧ ꯅꯍꯥꯗꯨ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯔꯩ ꯐꯠ ꯌꯦꯡꯉꯤ ꯏꯃꯥ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯒꯦ ꯇꯧꯕꯅꯤ ꯆꯥꯛ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯄꯤꯔꯨꯅꯨ ꯏꯕꯦꯝꯃ ꯃꯄꯥꯡꯒꯜ ꯀꯜꯂꯤꯁꯤꯕꯨ ꯁꯨꯔꯒ ꯆꯥꯖꯁꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯒ ꯀꯔꯤꯁꯨ ꯁꯨ ꯅꯣꯝꯗꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯤꯃꯅꯤ ꯃꯃꯧꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ ꯅꯨꯡꯁꯤꯔꯩꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯁꯦꯡꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯩ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯨꯗ꯭ꯔꯕ ꯑꯍꯜ ꯑꯅꯤꯗꯨꯗꯤ ꯄꯨꯟꯁꯤꯒꯤ ꯄꯣꯂꯣꯏꯗ ꯃꯆꯥ ꯃꯃꯧ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ